India da chana ba thau gi shortage leire aduna thau yamna tangkri India da production leitaba na te adu cha ba mi yaman ki bana kona ba ngam da bana mara moira ga chana ba thau especially palm oil ase mapan country de import tawsili maruina Malaysia ba di Indonesia da gi India da di acha thau thak pa gum bani adukki matak siji nei chak amatang ataw ba athong ba fry item na tana chana de maram masina India da 100 liter palm oil used to ba matam sida 96% palm oil mapandagi import tawsin bani masidagi khangbangam le India gi sen kaya gi matik charging to thok pe ai to palm oil gidamak matamo mata India da cheng phau yam tangki cheng value yam da laiki cheng laiki di chak phangna ki di shortage after shortage madudagi central government na cheng gehu production da kok thataki bani farmer sing da machine maru fertilizer ama subsidy pithoki bani masidagi chahi khara matung da means ngasi di cheng gehu gi shortage laitre ngasi madugi phiwa mato palm oil da amuk thengnari Malaysia na din han haidokre makoi gi country gi hana puk thanna bo hona ki gani madugi matung da pathok pataraga di mapan country da khai gani so video sida aina thamjaning libu se central government gi chawrba dream ama laire madu kari no haibada palm fruit production ni palm oil puthokpugi dabak masigi dabak government na yamna chawba arrangement ama to bidori Indian government gi wakhalon di total 28,000 hectare India gi land da palm tree plant ase planting to bi ai thagat pe ai phagani mahai morong pangani asini aduna ngasi di Indian government na bagan kaya palm oil ki to handauri chara pitha dauri subsidy pitha dauri masigi kana balauraga palm bi ase thabra yokat pe abra khanna si asini palm oil prithvi ki manung do khwaidagi hongba plus khwaidagi hena seasonable oil makhalamani aduna central government na masibu sponsor tawrba scheme ama oina public ta thata gadauri yamna nungai buadi northeast state sing dadi 90% subsidy central government pugani aduga 10% amana state government na aduga northeast ki state na tanata state tadi 60% subsidy khaktani central government na pidoriba marabasina masigi farming process da kok thataba yamna phoba future planning ama oigadra thaje palm oil tree khajur pambi company kwa pambi kaso manate pan badasu yengba da fajakraba mahi dusu hawbra di khangdi kwa pambi ki chara tawbugum tawi chahi am makai pharaba chara amagi mamal lupa tara khakta tai haidi masi aikhoi gi north east su production yani hai ising khara laiba lamdam gi darkar oiba jatni India gi Andhra Pradesh ta masi gi farming lai amasung chara su phangi pambi ama chauduna mahi panba yobuda chahi mari khakta change aduga Indian government na mahi ado laibi ga dori bani aduga production tawduna thau thokani hairi isana sungba gi process su lei hai aduna masi yamna kanaba we mo idori ekoi gi lamdam da masi yabra yeng hausi so thanks for watching.